Meeoi Amagi Asiba Hakchabg Leirmle, Ngasi Ayuk Imphal East District ki manung chana leiba Telepati Police Checkpoint mayada Meeoi Amagi Asiba Hakchabg taduna leirmle hairi. Meeoi asi matau karamna siramlibano haiba chap chaba khangba ngamdri hairi. Ladakh ta changsilakpa state hood ki khongjangda mari sire marfu tara hena sokle leheda leiba BJP ki office amasung gari sing mai thadokre. Irangi charakta politician gi khudong saba launaba honaba party leitaba nate leirak khuding koila thani en susindro maitei photo namge honari ngaida khoine sikpadagi laikatnakhre. Assam Rifle gi driver na nupi macha ani phanaba honaramle drone sijinaduna yangsinbada Senapati district ki lam hector 13 romda popi tharamba thengnare. Thailand border oiriba Myanmar maikaidagi mayawadi Lekekau area da lalhauba amadi military government ga akanba mawongda kapnabadagi military na air strike tawbada border wangma lalaga pokhaiba yawbadagi Thailand government military singsu border singda makhoigi area lana paisilakpa sing khud thanaba siam sabagi mami nambon embusta chenabani haiba ama phakre lambi mataida plan tawramba IED defuse tawkhre. RK production gi maikaidagi Wafam Khara Thamlkli madudi 7 days saram se chatpa machana haujiksu Langon Oles Home gi general secretary oiri home gi account su magi sejinari wakhan soiraba chairman gi press statement tare witness or evidence laitana video semgadro haina asumna thamkli. Yaripok malomga sangam dabiga samnaramba unity bridge handaki ising isauduna Jenthakibadagi hauzik awaba kaya mayoknare mari leinabasingna mileng sangbiu hairi. MU da thabuk lobada kejoin contractual amasung engage staff sing saru yahalu haina protest tawkhre. Rims ta patient manam sirakpadagi Human Right Commission na so moto case ama lokhatkre.